government chat matam chana thaba tawgadaba natro government gi lapses lebedegi puno handak mi sibigi to show akoina kari yingthiba lege akoina ngam do show government assembly de shoibedegi natro natra adudi wahau to khiba natra ba adu chumna magi mechanism agency government mayam le haribu adami phataba mana kaino to khudak to pharaga mi ado tanti pirade kadai di chothokani chokhat irang du ko ada mi kun ma thoi phabu khudak ta rescue toro phariba kidnapper sing do khudak ta bu toram lade irang se thogadro mamang ta sarko phungi nupa ani humda tangkho huni humda nungdang da phubudo khudak ta pharo mona civil ne haye under consulat te haye ado civil na civil da dubo mi dubo police station inakna leraga assam rifle camp leraga phawam de haye du di lebak du karambal lebak no opone da adu da loi mak se government gi thokpane okay ja telap na du da wa yam na nganing de akhoi da huji naina haliba ngasing ngang liba saholiba amaga ma tawriba maite ma adu aina hulali ba se all this you know si government good governance later begini adu huji yango letang gi se settle tobungam de je highway ne tangkhul gi kuki gi to kari gi no si lambi chahan bangam da se commando mayam manipur gi sarga gi paisa delhi di lakpa tha tolo piri ba bdf irb mr commando sing lising manga thajalo hayo lising ma thajalo lam hen ba sing do khongkhut lom pur thutel turen da lansalo kari gi adu ma thapaki paikhatraga helicopter pio adu tawaina tawri leri ba mayam du di karamba kok no ba 시 미기 룰 시스템 레벨도 하이웨이 람비 셈다나 미 블랙톱 돈 레벨도 시다 시바일싱 아마 탐버간다 그나나 쿠키나 그나나 떠거다게 봐 모두디 탐들어가 헬리콥터 비오 아다 비오 하이나 거 politics story 봐 아도 얌 녹닝에 아도데 얌나 아마 가다고 뭐디 눅문능다 레르가 톡로이다 보니 어제 아이곤다 레이나 비디오 야우리 쿠키 미 아마는 노마이 파이라가 volunteer mana mi chamana hana youtube ta ka pungang ba nga mana eke pairaga sakthu mawalo de nia lakshnu haina openly viral am chapdo adu gumbo insult tawe ba ko government ne ba nia ge mathau ta de lakshnu haina mana nomai ko utlaga thadokpado recall leiri adu kana na thinga dabano adu home department na police na thinga dab natro ngasi phobada adu kari ge action lokhate adu amma aduga moigi volunteer amana eke pairaga lan tawgadabne si tawgadabne haibagi mayam thagal lego sikum si criminal ne wa si di moidi khangdarabra haibako aduga ngasai ki delhi da jantar mantar da mayam protest tobo mandam da kuki gi leader singna aduga hojeki nupi ama gloria haiba ama gladys haibara ama tawraga ngangba kanda mana maitei da yam thina manipur da ngangba mayam du di moidi kadai chakre adu mudune charge tawgadabne adu public platform da ko adu ngange aduga ngasai gi oidaba padaba aduga multi akhoi gi cleansing ethnic cleansing ni separated ni maite rapist ko adu ada mayam haibudu di ha adu kumbadu di kare chakre kadai chakre adu ama aduga hujiki nahan namra fr tharaga nrc gi hujiki kuki ki president ne haibado jamakhe मिजोराम दे चलगा अमा तो आई होजी ममिंग काउखरे लमतिंग थांग हाइब्रा कइनो दिल्ली के एनआरसी की नि अमगन ngang मानसु मयाम बिरेन की मथक तको अदुगा मणिपुर गवर्नमेंट दसु ngangeना अदु अमा पोलेला हॉकी की इंटरव्यू अदुगा तोप मयाम दसु तुम येंगोको यादब वाहै मयाम यावबनिको अदु होय अखोइना टीवी द स्मार्ट डिस्कशन तौबा इसी टॉपिक अमगी मतुंगिना अखोइदि तौबवाने अदो अखोइगे फ्रीडम ऑफ एक्सप्रेस हाइबल लेरी को अदो डिस्कशन अमदा पैनल अमदा अदुगा एनी काइनो अमदा गाना बाइसिदि टॉपिक टू द नैना बोवाने हबा टॉपिक टू की अखोइना एनालिसिस तौबवाने हबा को कनागोद येंथिबा नथेबा कुकी की मरम अदोदा टॉपिक टू द कुकी की हिस्ट्री हाइरदि अचुंब अखोइ हाइबा ताबनी कमाय हतो का नाकागी ओइ मैतेगी ओइरसु नत्रा सुमाइना तौरे अदो हुजिकी यामना लुबो पोती इचन ngसाइगी मरा यावदबा मदुगी पोत ओइरकनी को मागी मथक्ता ओइना अखोइना डिफेमेशन तौरकनी को सोइदा अदुम लाकनी अदोदा ngसाइ हाइबदो माना कंप्लेन तौब कांदा रेसिडेंट ऑफ कांपोपी हाय अदुबो एड्रेस कोब्रोनी रेसिडेंट ऑफ इंफाल हाइरगा लेकाय लोइना मागी दा नंबर विलेज नंबर मागी कॉलोनी नंबर हापकदबनी
address part hapkadabani ko even email magi contact number hakadabani aba adu mana complaint thari baduda resident of Kampopi si loire aba adugumba invalid hasina ba adungba lot pa mi aduna achumba weradi detail magi address hapkadabani even magi Aadhaar card passport line electoral card hapkadabani aba ko FIR ma thabai se aduda police na receipt toriba mi do adugi police do paisa wanom laga changba police oina ramni soidana kanano aibe kona thikalakani FIR ma thaba kanda applicant do detail pigadabani ngarang magi do resident of Kampopi adu kanana khangadabano Kampopi so van colony adugi colony refugee colony aina leramgani aba waribu ko adungba ma thithogadabani aba adu leramgani aba aduna ngasagi part 1 part 2 ko o adugi leka adagi leka haina ukhul hairaga violent phungrei tang haina layaba chora chambu so ngasagi lamkam veng adu adamayam leri imphal ore so thameban ko siche kon konomama jingmerong mantri pukri resident on phal haidi kana khangadabano adu kumba later do complaint to the losaliba mi do soidana Noma adum madugi mathakta so akhoi lakhi gani ko adumaina ichan madugi proper channel oibra oidabra haisu verified amadi verification change ko hojik aina lak chaning de yam lubo pot amadi nasai akhoina haiba da akhoida hai aina sawe ba akhoi di government da wakat pane ba ko government adu tobio haibane ba adu hojik di thoyi village authority na hana thawai hairame hojik di thoyi village authority haibase moina ngarang very clear oina ama thokre abache na su phanglam gani ko maya thopodu da yango thawai kuki haiba thawi kuki haiba se thawai gi khun gi hamlet ni aduga hairi bas asigi mi do masigi electoral ta sigi the citizen leite mase yaude hai khre ba adu erdi huji mi do mapandi gi lakpa mi oiroidra adu gi ne ba hana ko na verification tobi hoibadu hojik ti thawai village authority na haiba se machinthi na hairoi village authority ni achumba haiba oiramgani natra hojida achumba oiradi adugi mi du di hojikti illegal immigrant tadra Burma gi mi tadra adu oiradi adungba mi du da krisha pigni hairadi hojiti case tauna se aba hojiti masigi pani sada ba kaino tau tau se kanana government ra hojiki hakuki singdura ho hairi ba thawi village authority ne pigre mi se madu da village record la ram da tarade ma se refugee tareba lot na labor refugee ko adu eradi adu gumba lot na labor refugee mi du da akhoina law gi matungina tanti pi ge da poto action law da do law da muhutta kan ba taram ladi adu gi law so mu leba ko masidi hore government versus thoye village authority court ta na ba ya ba aina hai je makya thanta thoye village na hoji ki government da Chief Minister ki mathakta guest tawba yayaba maramdi laitaba mi amado record ta phangdaba mi amado ko official oina declare tawkhreba karamba law da yawbno ba ado hoji ching didi akhoi village authority act le article 371c le ko aduga ato top le tapakta ne STC charto ki akhoi gi ngasai gi jila parishad ado da panjal le ramgani STO na government na garing ba matarga leba kanda thabak changani police na verification ama pigani haiba recommend togani haib kanda village authority ki chief ki headman ki ko we soyama yaw recommendation ama yaw eba he is a bona fide citizen of such village ko adu hojeki thawai ki village authority na ningthau na mi je masak khangde leite hairadi adu invalid oire haba adudi rule du gada law du gada di pura gada no adudi hojikti law gi punishment cha gada base law na action law gada base kana no silakani tap na ko phare hoji hairi ba khoite haise na ai khoida FIR thai haire thawai gi village authority na mi du thawai gi the record leite haire di ko hojikti ma bu oina ko onsalak pa matam lakani adubu aina hijacking badi address clear oina pidaba mami matha chumna pidaba poto karegi official oina receipt togadaba no obane ba ada FIR ama thabai se magi address detail piba changi aduga telephone number email changi delhi mapanda di loin Aadhaar card number su yawbani ngarangi du di resident of karinobo ha hatta minister leire minister man backing tawre haidana underground gi leader man backing tawre haidana maduna law oina rule oya yabo ya bote ne
adu phok khang da base aduna kari gumba adu gumba application do police aduna accept tawraga thadaram ba tarade aidi police ausi gi mathak ta koina charge taw da bale ri ko aduga hari banu pa se aduga ngasai ai paning de akhoi gi honorable chief minister su hojik thawai village authority na magi mathak ta court ta chapa ya ba maramdi sigumba mi se akhoi khunda leitabani adu leitaba mi du na nang na escrisha pigini habdo kari maramgi no haidan hojik ti akhoi gi tangkhul organization sing na go akhoi court ta chakani habo asi law process ni si hai aido na chief minister na aida angon da phaba gi hat leite angon da kaino tawba gi hak leite this is the rule this is the law ko adu mana thawai gi mathak ta khunda ai gi mathak ta court case to ga hardi let him go ko court adu da khoi yeng na batai adu ai khoi da hai badi proper verification tawra kanda potu pai khalo hai bani aba adu da kari kai re ge aba chan adu da cookie singa madu da kari no hatta khong da du adu tawradi ngasai moi di illegal immigrant ni haina thithokrani haibigi chinaba moi da leibi adaba ama leibu kum ure ba assumption this is imo mi gi common sense da go just you think your common sense se akhoi na common sense de yembu kanda hojik di sikraba mi do illegal immigrant ni refugee ni haina mase black white to thokrani haibigi kana menbo mong da ta ba so ho aina cookie sing the request toning bedi ko asidi wa yam ningai leite midu si cookie machani magi sini haidi such as Aadhaar card kaino detail puthopio wa loire madu da kanana yekada balaite aina ai khoina haibadi madu gi proof tu laira kanda thabak tu lokhat pio haibu wani mi loina sibada turen da tarame postmortem loina tawina adu matam da di postmortem aina haibu di postmortem tawram dena hojik tawrabra tawda khoi khangde ne go adu postmortem tawra kanda potu process tu tobio haibani ba si phobo da cookie singjina hojik phap ta da ba mi adu di cookie ji karamba mi no haibe se akhoi haini ra khre ba adu na takpodi moi illegal immigrants ni refugee ni haise mo khoi na tak cha khre ba na aini naga ma chaw ji hojik naga ma chaw ma impha da le re si re ha so akhoi postmortem to haibe tam ni na yes verification to madu tangkhulning kari khundegi ko ukhurdegi kari no ki ma kari karamba kana na kamai toba mami mapa ma na kana kauba ha chahi kaya karmai sikhiba haibu ama changoi dro ichan adu di ai tangkhul oirusu ai haibu tabani mara hoji litan da tangkhul gi mi ama siro proper verification toro haibu tabani mai tai siro proper verification pio haibu tabani ai di nepali ama siro ai di haibu tabani mayang ama siro ai di proper verification du tobio haibu tabani adu haibu du da la misleading to haibu mi du di karamba mi no haibu ne da adu na tabani ngasai illegal immigration se loina khanthokhrani haibigi moida akibagi assumption ko amal leibu kumna tawe oza ahan bigi se oza da thambi ke boza na wafam aduga la iba FIR thangat pagi start to pagi sigi step sipok lai aduga hujik koi gi TSC gi maike digi mase handok kadam ne haibagi amna akan ba dugma apilam khaksu lai hai tade ahan bigi na la iba kanu sida oza gi response kamai thambi ni oza chan akoi hana phap ta ga da base misleading se kana na tobuno aduga escalate tawningai se kana na hona bono haibase akoi point hana yenga da bani adana ngasi khoi gi sigi north east window gi tabi riba mayam akoi phajana phap tamina ba ma changi aduga ichi no cookie sing da ahan bada ina request tawning ba haibase aranba pau punsan santolaga maram matam chadadana mi bu adum attack puntaw tawraga akhoi masing heta kariya se provoke tawraga ama loisale ama tawba kadai da soibano kanana aranbano haibasu phajana thijan khangdadana heta moige apamba ama aningba ama story ama narrative ama dum semlaga aranba ama dum semlaga tawthokpase masina ngasi manipur da akhoi thokliba pamdaba hinsa mayam se thokpani haibase akhoi hanna phap tagadabani aina hojik haijariba kaino topic to mari leina very clear ai thamge complaint tawning ba tawba FIR tawning ba thaning ba maram charadi tawsunu karisu madunate adubu any complaint tawe dana zero FIR to da maram chada da police na madugi accept tawramba case lokhalamba tarade adum police ki mai thibasu dum lakani aduna anybody na complaint tawe aduna heta akhoi tawgadaba mande aduga aina amu haijaning bedi hoje conflict manung da asigumba
kaino tawbase accept tawba yadaba pot lei conflict manungda pamdaba tho mayam thaba mayam thoi adudi loina magadu loina FIR tawraga challo ko kaide kukina mi hatpa mai thukai ba gari thukai ba mayam dodi hana phagat piro aran ba akai ba mi gi kaino pamdaba sigi kampopi de gi imphal lakpa da gari mayam lutpat tawba mai thaba sonda akhoi gi ireng da waphong da pamdaba thoba mayam thokpa village chief da akhoi gi threat tawba aduga mi gi get da mi gi nung thukai ba go aduga akhoi gi lemo khong da mi gi yum mai thaba gumba aduga sigi konsa khul da tawriba mayam si akhoi gi police inkari tawraga lei haiba question je chauna lakani go ani subada akhoi gi ngasai kuki na FIR hack kampopi da tamelong da churachambu da head da tharade imphal yawba imphal da akhoi na thaba mayam se na sekmai lang da ba pale lang da ba ko litan la asina karino sisu question chauna lei ko si corruption oibra bribe oibra haiba se thikala kani akhoi na su FIR mayam thaba lei ba ado thade conflict matamne na adu maram yamna region nang oiba directly mi bu threat tawba mayam akhoi na cyber crime da aduga OC da mayam thaba lei ba ko adugi potu swaida dum leng dere ba ado moina he tharade hetta cookie je yam chawba mong da moina government su home department su moina paiba mong da tawrali base karino haiba ma public na thithorak pa matam lakani madu soidana aduna akhoi gi police officer sing su maram chaba chadabdo yeng iko chamana toro FIR do maram charadi paikhalo karsu kaide maram chaba chado de yengbio aduga jingda cookie singna FIR thabaduna register tawba akhoi gi tampakta na thabaduna dum kariya sam null and void tawhon bako accept tawdaba kumba mayam sidi public na kari gino haiba je paisa chaba gira kari gino haiba du thikalakani hojikti aina lakchaning ba point di si haidaba yadaba hana ko maram du icha chade aingon da togadaba nate aidi siriba victim aduda aduga cookie sing aduda aina madugi yade yae haiba ngangkhiba maduda challenge tawkhiba karimata leite aina hangbade government dane aina haibadu di chief minister dane aidi cookie da haiba nate aidi chief minister to the counter tawbani aduga government gi reply pisunu ko adona mase cookie ga hoje hairi baduga litanda mi ani siba imung duga aduga hairi ba hoje ki longlai koite haiba duga aiga madugi aina hairi bangang li baduga nainari baduga karimata subject to topic to mari leina de aduga hoje longlo koite hairi banu pase koite ne koite se paite zo ne abko masina kamaina thado cookie amu changsaliba sisu sento senjin tawraga maon the behind the screen the kanano ase lakani aina mari leina de have I sen haige litan the accident se pamda ba thokre that kaino 10 da 11 da ko 11 da mi kun ma thoi kidnap tawkre etap tawkre kidnap hai se akhoi gi law da su yam chawba case ne ko se criminal crime na chawba gi tonga ba section le kidnap hai ba se yadabani mi amma kho wegera ani wegera ko adubu 21 tangkhul ki 21 mi kun ma thoi mi cham aduda kidnap tawraga lam alapo da puraga awaba kaya haras tawkhiba do madugi case today kadai da chalage haiba se ain hangjari abko madu de cookie singdi kari khali ko kari khali aduga kari gi kidnap tawba aduga kidnap tawba mi singdu de kari gi phadriba se achauba question ne ko sumaina tawre aduga hojeki hairi ba date of to the impact ki TV the manung hutna akhoi discussion se tawbani mi adubu akhoi na discussion tu tawdringe da aduki numikta ayukta assembly the chief minister na lothoram kare ko aduga ngasai ki date of se the dead body asiba hakchang se phanglamdri recover tawramdri ko simuna yengbiyo ko recover tawramdri adu day 13 da asiba hakchangdo phangbane haba evening da ko adu day 12 da de asiba hakchangdo kanana su phangde haba purak tari haba ko aduna aina haibadi dead body asiba hakchangdo ichan phangdri ngaida phangdri banina madu phajana verification tawbiyo identify tawbiyo process tawbiyo mok to pura o postmortem tawbiyo haibane ba asida akai ba kari lege madu pura ga maram chara ga phajana proof leira kanda
madu pigi harisu piyo piro harisu pigunu declare tobio haibaniaba but that of the ngasai asiba hak changsu phangdri post mortem su tawdri heba madu tawdri nge da khoi honorable chief minister na assembly da ko assembly da hoi mana situation yenglaga phangni nga gi kaino tawde escalate tawda ninga gi police da haiba khopo oiram ba yai adu magi opinion ne ko ase akhoi naga ma oina tangkhulo ma oina de madu akhoi ju ya de heba ko madu ama anybody oirasu yaro heba kuki no oirasu yaro heba hojik se tangkhul naga tholamo kuki singdi yaro mo heba bansu toram gani ado aduna ngasai gi dead body tu phangdringai da ko madugi process tu tawdringai da aduga ngasai gi post mortem tawdringai da aduga verification tu tawdringai da ngasai gi chief minister na assembly da escretia pigani number 1 aduga NIA da ko case sinagani haina lauthokre ba adu di record lai go si hygiene banate aduna aina counter tawbadu de chief minister na verification do prajana niyom chumna tawdringai da asiba hakchang phangdringai da mana dumaina haibdu di lale sidi akhoi pende garigino haibane ba shiriba mi to kuki hariba mi adugi refugee oigera illegal me gamai oigera akhoi khangde whoever mistake oigera bi oigera hombo chobora akhoi khangde ai ga mari leina de ba ai di litan da mi ni sikre adugi mathak ta aiba paudu laire photo thakali ba mayam da so hana ge photo thakat pane phangba kanda kaino ubo ane ba ko aduna adu thakat matam da nupi amana kablaga adu purak pa saraga tawbado madu fake ne haibani haba khoina di aduna ai khoina discussion tawba aina haibadu di hojiki imung asiba victim aduga aiga mari leina de hairiba longelo koite haiba thado saba go kuki sa doje ikampopi de laibe ya ningai khara kuki saraga adu ada tawraga echen oina lairaga koite oiraga paite oiraga thado ne mu hai kuki ni haira laiba aduga aigi mari leina de adu kari ki tamak ta mana madugi the misleading tawen FIR thagda banobo aidi government da chief minister da aidi hangbane abo adudi hojik government na se tawbani areso government na reply piece no bo moina haido su government da hais no bo ko aidi kuki asibadu ga mari leina de asibada akoina kaino haiki basu leite but akoina naina banumik tudi masai asiba hakchang du phanglamdri heba ko phanglamdri bina sikre heba paudi tare ko mangre heba paudi tare adu mangre ba sikre ba hakchang du phajana thijanbiu that body do post mortem tobiu ko aduga verification tobiu haibane aba madugi verification du loira kanda masa excretia pigi hebra piro hebra adu declare tobiu aduga NIA the patient by se process le kana um kidnap toroga huralaga kaplaga tobo oiradi phai lan marakta go siriba adubu loina NIA da sinagani haibadu di akhoi tadri aduga ngasai siriba mi do mathanda chalaga chingdadi jungle mathangda sibasu dum leirina ko seguma bhajana proper verification tawra kanda madugi process to tobio haibni ichan ado ai loisalage ado aina haining budi ngasai aina haibdu di chief minister honorable chief minister to the man house the thambadu madu aina pakhumdu pibo wane ko ese nagama ese tangkhulama waina ese manipur citizen ama waina go adudi agi right ne aba aduna asibadu ka hairiba kuki du ga michat mari leina deba adu kumsu kari su khangdana mana adu haya ada hai misleading angawbo kaya amang angawbo gi type ta punga na social da thadana ha nupi si adu da ngala hojing nung kuite sina mu kadai digi thechalaga complaint aduna zero FIR aduga maram chadaba complaint se wo heta lawsalamba taradi ko adudi akhoi law le kanana lamhen ba yaroi ado aina sengna ngasi haibasidi akhoi kana kuki da ai adu ada da pande adubo litan area se thawai kuki thawai hari se aigi area ni aigi khundege just 6-7 km khaktani ko ai akhoi adu da chokhat pani maram bhajana khange hoji thawai kuki si da chapiro mi kya lebra haibadu bangar tawraga kadai digi no masak khangdaba mayam leiri sangkai si da bangar tawraga nomai pairaga duty tawe haidana moi ki mi mayam leiri asida leiri basida ngasai haibadu burma digi laraga popi tharaga leiba mi leiaba hanba aduga moi gi sibai BDF se lotlaga leiba su leiaba aduga india ge sibai
single loina drone kapa gari putho pusin to bako jingcha puba mayam lay ba sigumba mayam lay bne na masi phajana thijan biyo adu gumba mi su oiramba yai maram de adu matam da phajana identify tawdri adu ka thek chalage adu moina sangkai gi ne haire ko sangkai last di electro de yang bakam da sangkai de di leiramde adu kai no ge akhoi ge jingdai khulle na mo hai jingdai khulle di Saikul Kampopi district ni ada sangkai si di ukrul ni thawai kuki gi adu haire je thawai gi village authority na sin dokre hairi ba mi do thawai gi kuki da adu gumbal leite thawai kuki si di ngasai gi thawai village gi hamlet ni village sunnate hamlet diversity just khuna ya halaga leiba adugi khune aduna madu kumba mi haibado electoral leite phangde haibase hojiki thawai kuki village na sengna clear tawkhre na adu de contact tawge hardi tawro na asidi aina haibu pon nate village na haira pon ne go adu tawro pon ne aduna id oigera oiroira khangde verification tu tawbu kanda madugi pot tu tawbio adu tawdringe da karigi compensation Eskrisha pigini NIA pigini na hana karigi lothopono haibadu yade haibadu khaktane okay oza thank you so much yam bazan thambire ozana ngasagi in response to the kano haitar FIR register tawkibasi akoigi kano thadau in P Sadar Hills ki general secretary Longole Guitina masidai rozana thamiba wafam sita seng harakanda siri bami ani sigi identity je hana clarification tawra matungda akoi sida hujiki genuine citizenship fighter madugi amna chayet na badungba issue ma kaksu hujik se leiri bani aduna ex gratia hana khangdinge da hakchang do body ro sibdo phangdinge lauktopodo madugi mahutta hana phajana clarification verification do hana phajana tawtho kanda tabak ko chathabana phagane haibe posima leire aduga khoi hujik se mu chayet na ba haibadi hujik ozan su thambi ki ba khoi gi border da changsilak pa ya bagi oiramba indigenous oirami oiramdi haibe ya bagi khoi gi sida yamni issue sama ka su leibandana adugi mai matang su ana clarify to bose mathau ta bandana adu hiram duda emphasis should be given there adu ade emphasis pi da kanda hana verification to bagi mathau tai haiba potunian thambi dai oza khoi gi hujik thadaugi oza Michael amang thambi ki bisi leidi bakhra si yamna nakhai seng daba khara khoi gi kuki gi ideology de chat ke haraga na dum na khai seng adumai lepa natraga amaso mayai da leiraga sumaina chat pigi podam ka si gi identity ki podam ka haitare crisis amaka adumak lei bese karom da akoi gi akoi loina mak holop ngasai gi thadau sima khoi sima leijere haraka na karam ba site ai lep kane duga ai karam ba da ai identity sibu masina kan wata gonai stand sai be post lei ta duna marak ta lei di ba khara sina amada so koi gi india lai ngak na haitare mase season na bagi pot amaka aduga koi gi unseen hen sina la abra hai bagi pot amaka thame adu busi gi matang gi da khang hai sing na myam koi scholarship chu phungdo kan dum lei matam da masi khangaba pot amakak lai ta hai batare aduma oiraga leira kan dum season na bagi pot amaka koin thame duga any ku ki tribe ki su asaw pot amakak sida yamna leiri aduna any ku ki tribe na traga akoi gi cookie supremacy hai tare masida yauri ba khoi gi component sing si kana oiduri bano masi component si ta seng hara kana khoi gi si leijari ba hana gi leirami ba khoi gi thadau sing hai tare masida cookie gi ideology se pamjabade gi dum subscribe tawshim mi dum oidure na tre haira kanda khoi gi asomte gi changsilakpa hai batare mapalami changsilakpa illegal immigrant sing sina oira kana karma main component se kamaina oigini adu iragadi masida irang thokna ba back ta leiri basi kana gi khutno habde khoi indian government gi ma gi back sidagi haure hara kanda swaida atoba yamna geopolitics ki natra kanda khoi gi tongan ba myam amagi deep state ki wari myam am su chaung leigri hai tare aduga ai oza asanga lakchani muja sigi matang gi dani laiba khoi gi thadau gi na chayet na ba makhai seng da ba khoi gi mayai de in between ne laiba hai tare sigi po ching je makhoi na lauri ba role hai tare masi kamain thambi ni uza khoi di lu base aduga khoi na hen amu chinarak base isa gi jati tribe kisu distinct oina ko lepang amdaba ngahalairaga kuki ngahalairaga thado ngahalairaga mu akhoi gi jau paite haiba kampu singse any kuki tribe haiba kumse asida akhoi na sigi history da akhoi ni yengba kanda moi se original nate haibase asida yamna achauba dogful am leire ba ko aduna any kuki tribe haina dum challaga madu da kan honaraga leiba haibase asina takpadi original moise mafam asigi minate habese asina akhoi proof amal layaba ado akhoi ki mina masigi politician singna sigi yongna naina daba aduna ngasai any kuki tribe haiba tarade akhoi ki lamdam sidi kariyashira puari history leitaba ko adung ba lamdam mama oire haba aduna hojiki
ngah lai ra cookie zo ngah lai ra thado mu ka hai kani ngah lai ra cookie mu hai kani sik mo hai ri ba mi si di ma gi tribe si tribe hai ba loi na mak se community loi na mak se ma gi distinct amal lai bani ha ba madu hong ba ya bu pon na te ba ko thado hai se thado dum lai jare koina ma ngai de ke dum oi re ngai de ko adumaina thado hai su thado distinct adu da lep ke hara ga phajana adu da lepo moi ko adu adu nata na mu ngah yaw cookie mo hai jo mo hai adu no hojiki paite akhoi de cookie na te akhoi de paite ni jo ni haibagi mar ni haibagi le adu ga mu ka mar ki kaino mi du na hojiki hai ri jo mi du na mu ngale cookie ne mo hai le ra di ko moi da kaino mo sana ba ma khak chang li ya ba adu na hojiki aina lak chang ning ba de hoje aingon da laina video yauri cookie mi amana no mai pairaga volunteer amana mi chamana hana youtube da ka pungang ngang ba nga amana eke pairaga sakthu mawalo de nia lak laksunu haina openly viral am chapdo adu kumbo insult tawe ba ko government da ne ba nia ge mathau ta de lak sunu haina mana no mai ko utlaga thadopdo recall lairi adu kanana thingadabano adu home department na police na thingadab natro ngasi phobada adu kari gi action lokhate adu ama adu ga moi gi volunteer ama na ek pairaga lan tawgadabne si tawgadabne haibagi mayam thagal lego si kum si criminal ne wa si di moi di khangdarabra haibo ko adu ga ngasai gi delhi da jantar mantar da mayam protest tobo mandam da cookie ki leader sing na do ga hoje ki nupi ama gloria haiba ama gladys haibara ama tawraga ngang ba kanda mana maitei da yam thina manipur da ngang ba mayam du di moi di kadai chakre adu mu du ne charge tawga da bane adu public platform da ko adu ngang e adu ga ngasai ki oida ba pa da ba adu ga multi akhoi ki cleansing ethnic cleansing ni separated ni maitei rapist ko adu ada mayam haibu du di ha adu kumbadudi kare chakre kadai chakre adu ama adu ga hujiki nahan namra FIR tharaga NRC ki hujiki cookie ki president hai bado jama khe Mizoram de chalaga ama to ai huji maming kaukre lam ting thang hai bra kaino Delhi ki NRC ki ni ama kana ngang bado manda so mayam biren ki mathak ta ko adu ga Manipur government da su ngangai na adu ama polela hokip ki interview adu ka topa mayam da so tum yengo ko yadaba wahai mayam yawbani ko adu hoi akhoina TV da smai discussion to bai si topic ama gi matungi na akhoi di tobo ane adu akhoi gi freedom of express haibal lady ko adu discussion amada panel amada aduga any kind of mother ngana bai si topic to the nei na boane ba topic to ki akhoi na analysis to boane ba ko kana go de yen thi ban na te ba cookie ki maram adu da topic to the cookie ki history ha de achum akhoi haiba ta bani kamai hoto ka naka gi oi mai te gi oi rasu tra sumai na tawre adu hoji ki yam no lubo poti ichan ngasai ki mara yaw da ba madu gi pot oi rakani ko magi mathak to oi na akhoi na defamation to rakani ko soida adum lakani adu da ngasai haibudo mana complaint tobo kanda resident of Kampopi hai adu bo address ko bro ni resident of Imphal hairaga kana lekai loina magi da number village number magi colony number hapka da bani address part hapka da bani ko even email magi contact number hapka da bani aba adu mana complaint thari budu da resident of Kampopi si loire aba adu gumba invalid hasina ba adung ba lot pa mi aduna achumba wera di detail magi address hapka da bani even magi aadhar card passport loin electoral card hapka da bani ba ko FIR ma thabai se adu da police na receive toriba mi do adu gi police do paisa wanom laga changba police oina ramni soidana kanano aibe kona thikalakani FIR ma thaba kanda applicant do detail pi ga da bani ngarang magi do resident of Kampopi adu kanana khanga da bano Kampopi so van colony adugi colony refugee colony aina leramgani aba waribu ko adung ba ma thithoga da bani aba adu leramgani aba aduna ngasai part 1 part 2 ko o adugi leka adagi leka haina ukhul hairaga violent phungrei tang haina le aba chora chambu so ngasai gi lamkam veng adu adamayam leri Imphal ore so thameban ko si chekon konoma chingmerong mantri pukri resident on Imphal haidi kanana khanga da bano adu kumba later do complain to the lawsaliba mi do soidana
noma adum madugi mathak da so akhoi laki gani ko adumai nei chan madugi proper channel oibra oidabra hai so verified amadi verification change go hoji ke na lak chaning de yam lubo pot amadi nasai akhoi na hai ba da akhoi da hai na sawe ba akhoi di government da wakat pane ha ba ko government da du tobio hai bane ba adu hoji di thoyi village authority na hana thawai hai ma hoji di thoyi village authority hai ba se moina ngarang very clear oina ama thokre ba che na su phanglam ngani ko mayam thopodu da yango thawai cookie hai ba thawi cookie hai ba se thawai gi khun gi hamlet ni aduga hairi ba asigi mi do masigi electoral ta sigi da citizen leite mase yaude hai khre ba adu ri huji mi do mapandi gi lakpa mi oiroidra adu gi ne ba hana ko na verification tobi hoi ba do hojik ti thawai village authority na hai ba se machinthi na hai roi village authority ni achumba haibo oiramgani natra hojida achumba oiradi adugi mi du di hojikti illegal immigrant tadra barma gi mi tadra adu oiradi adungba mi du da escrisha pigni hairadi hojiti case tawna se aba hojiti masigi pani sada ba kaino taw taw se kanana government ra hojiki hakuki singdura ho hairi ba thawi village authority na pigre mi se maduda village record lai ram da tarade ma se refugee tare ba lot na labor refugee go adu eradi adu lot na labor refugee mi du da akhoina law gi matungina tanti pi ge da poto action law da do law da muhutta kan ba taram ladi adu gi law so mu le ba ko masidi hore government versus thoye village authority court ta na ba ya ba ina hai je ma kya thanta thoye village na hojik ki government da chief minister ki mathak ta guest to ya ya ba maram di laitaba mi amado record phangdaba mi amado ko official oina declare to khre ba karamba law da yaw no ba ado hoji ching di di akhoi village authority act le article 371c le go adu ga to to le tapak ta stc charto ki akhoi gi ngasai gi jila parishad ado ta panjal le ram gani STO na government na garing ba ma targa leba kanda thabak changani police na verification ama pigani haiba recommend togani haib kanda village authority ki chief ki headman ki ko we soyama yaw recommendation ama yaw eba he is a bona fide citizen of such village ko adu hojeki thawai ki village authority na ningthau na mi je masak khangde leite hairadi adu invalid oire haba adu di rule du gada law du gada di puraga tab no adu di hojik ti law gi punishment chaga tab se law na action law tab se kana no silakani tab na ko phare hoji hairi ba khoite ha chen na ai khoi da FIR thai haire thawai gi village authority na mi du thawai gi da record leite haire di ko hojik ti ma bu oina ko on salak pa matam lakani adu bu aida hijacking bade address clear oina pidaba mami matha chumna pidaba poto karegi official oina receipt togadaba no obane ba ada FIR ama thabai se magi address detail piba changi aduga telephone number email changi delhi mapan da di loin aadhaar card number su yaubani ngarang du de resident of karinobo ha hatta minister leire minister man backing tawre haidana underground gi leader man backing tawre haidana maduna law oina rule oya yabo ya bote ne adu phok khang da base aduna karigumba adugumba application do police aduna accept tawraga thadaram tarade aidi police osi gi mathak ta koina charge taw da bale ri ba ko aduga hari banu pa se aduga ngasai ai paning de akhoi gi honorable chief minister su hojik thawai village authority na magi mathak ta court ta chapa ya ba maram de sigumba mi se akhoi khunda leitabani adu leitaba mi du na nang escrisha pi gi ni habdo kari maram gi no haidan hojik ti akhoi gi tangkhul organization sing na go akhoi court ta chakani habo asi law process ni si hai haidan na chief minister na aida angon da phaba gi hat leite angon da kaino toba gi hak leite this is the rule this is the law ko adu mana thawai gi mathakta khunda agi mathakta court case to ga hardi let him go ko court adu da khoi yeng na batai adu ai khoi da hai badi proper verification tawra kanda potu pai khalo hai bani aba adu da kari kai re ge aba chan adu da cookie singa madu da kari no hatta khong da adu tawradi ngasai moi di illegal immigrant ni haina chithokrani haibigi chinaba moi de lebi adaba ama leibu kum ureba assumption this is mo migi common sense to go just you think your common sense
ꯁꯤ ꯑꯩꯈꯣꯏꯅ common sense ꯗ ꯌꯦꯡꯕ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯕ ꯃꯤꯗꯨ illegal immigrant ꯅꯤ refugee ꯅꯤ ꯍꯥꯏꯅ ꯃꯥꯁꯤ black white ꯇꯨ ꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯀꯟꯅ ꯃꯦꯟꯕ ꯃꯑꯣꯡꯗ ꯇꯥꯏꯌꯦꯕ ꯍꯣ ꯑꯩꯅ ꯀꯨꯀꯤꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯗꯤꯀꯣ ꯑꯁꯤꯗꯤ ꯋꯥ ꯌꯥꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯗꯨ ꯁꯤ ꯀꯨꯀꯤ ꯃꯆꯥꯅꯤ ꯃꯥꯒꯤ ꯁꯤꯅꯤ ꯍꯥꯏꯗꯤ such as आधार कार्ड कहीं डिटेल पुथोपियो वहाँ लोरे मधुद कनाना येकदब लेते आई खोइना हाइबदि मधुगी प्रूफ तु लेर कांदा थबक तु लोखपियो हाइबो वानी मिलोइना सिबदा तुरेंदा तारमे पोस्टमार्टम लोइना तोइना अदु मतमददि पोस्टमार्टम आइना हाइबदुदि पोस्टमार्टम तौरमदेना हजिकि तौरब्रा तौता खोइ खंगदेने को अदो पोस्टमार्टम तौर कांदा पोतु प्रोसेस तु तौबियो हाइबने बासि फावबद कुकी सिंजिना हजि फाप तादब मी अदुदि कुकी जे करंब मीनो हाइबसे अखोइ हाइनिरा खरेबा अदुना ताकबदि मोय illegal immigrants ni refugee ni haise mokhoi tak chakhreba na aini naga macha oi hoji naga macha ma imphada lere sire har so akhoi postmortem to haiba tamni nei na yes verification to madu tangkhulni kari khundegi ko ukhurdegi kari no gi ma kari karamba kana na kamai toba mami mapa ma na kana kauba ha chahi kaya karmai sikhiba haiba to ma changoi dro ichan adu di ai tangkhul oi so ai haiba tabani Now, who's it down the Tankul give me a shiro, proper verification toro, have it tabni. My take shiro, proper verification, pio have it tabni. I did Nepali shiro, I did have it tabni. My young shiro, I did proper verification to Tobio, have it tabni. Ado have do the misleading to have me do the current me no have it, I do not talk with say illegal immigration said when a contokrani habigi moida akibagi assumption ko. Okay, sir. I'm a labor come the toy. Okay, sir, thank you so much, Susanna. I'm Zanthambide. Ozagi ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯁꯨꯞꯅꯇꯒꯤ ꯂꯩꯔꯤꯕ ꯃꯤꯁꯦ ꯃꯁꯛ ꯐꯖꯅ ꯈꯪꯗꯣꯛꯁꯤ ꯃꯥꯒꯤ ꯔꯦꯁꯤꯗꯦꯟꯁꯤ ꯁ꯭ꯇꯦꯇꯁꯇꯨꯃ ꯑꯗꯨꯒ ꯃꯥꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯗꯨꯃ ꯐꯖꯅ ꯇꯧꯊꯣꯛꯁꯤ ꯍꯥꯏꯕꯅꯤ ꯃꯗꯨꯏꯗꯨꯗ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯂꯩꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛꯇꯣ ꯈꯪꯗꯣꯛꯈ꯭ꯔꯗ꯭ꯔꯥ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯅꯤ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯇꯨ ꯗꯤꯁꯀ꯭ꯂꯣꯁ ꯇꯧꯔꯛꯑꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯥꯟꯅ ꯃꯁꯥꯅ ꯑꯗꯨꯒꯤ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟꯗꯨ ꯂꯩꯕꯒꯤ ꯋꯥꯃꯥꯡꯒꯦꯜꯂꯛꯄ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯊꯝꯃꯦ ꯑꯗꯨꯗ ꯁꯤꯒꯤ ꯃꯇꯥꯡꯒꯤꯗ ꯁꯔꯀꯥꯔꯅꯁꯨ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯄꯒꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯒꯤꯗ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯏꯁꯨ ꯆꯥꯎꯅ ꯂꯩꯔꯤꯕꯗꯅ ꯀꯩ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯁꯨꯡ ꯇꯧꯐꯝ ꯊꯣꯛꯄ ꯊꯣꯛꯇꯕ ꯃꯇꯥꯡꯒꯤꯗ ꯀꯩ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯇꯥꯔꯦ ꯇꯧꯐꯝ ꯊꯣꯛꯄꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨꯝꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ official statement police ki mai kai digi ju thok play te du sina sini have do mayek sing hai tare madugi thampham du medium chang thoi ai oja ma aduga khoi gi hujik lei diba kaino sida communities mayam kumba incidents mayam am thokre aduga tung da sulak sida mutual peace understanding aduga kam lei diba tonga tonga community sing gi da ko hena strengthen to hona ba hai tare aduga yamna harmony go social harmony ma ka tung dana lak da su tang ten tak na thambio ja amagumba chan hoi tamsu later yamna somebody je now santana so high ko punamakshi akhoi kana da haigadabano government the haidradi government gi responsible ni government gi duty ni and akhoi good governance haibado ama thamningai honna se madu thamba kanda laiba ngamba kanda asai hairiba general ni tribal ni maite ni kuki ni naga ni haibagi feeling do karimata leira roi aduna hoji santana haiba kumna sidi ariba topic ni hana degi nainara khrabo no hoji tholiba loriba akhoi mayam bu controversial confusion lai hanba amaga ama se kana no ni se ngasai hairiba mayam do government na sat matam chana thaba tawgadab natro government gi lapses lebedegi puno handak mi sibigi do so akhoi na kari yingthiba lege akhoi na ngam do so government assembly do shoibedegi natro natra adudi wahau do khiba natra ba adu chumna magi mechanism agency government mayam lei haribu ada mi phataba mana kaino taw khudak da pharaga mi ado tanti pirade kadai digi chothokani chokhat irang du ko ada mi kun ma thoi phabu du khudak da rescue tawro phariba kidnapper sing do khudak da bu tawram lade irang se thogadro mamang da sarka phungi nupa ani humda tangkho huni humda nungdang da phubu do khudak da pharo mona civil ne haye under consulat te haye ado civil na civil da dubo mi dubo police station inakna leraga assam rifle camp leraga phawangam de haye du di lebak du karambal lebak no opone da adu da loina mak se government gi thokpane okay ja telap na du da wa yam na nganing de akhoi da huji naina haliba nasingang liba saholiba amaga ma tawriba maite ma adu aina hulali ba se all this you know si government good governance later begini adu huji yango letang gi se settle tobungam de je highway ne tangkhul gi kuki gi to kari gi no si lambi chahan bangam da se commando mayam
Manipur ki sarkar ki paisa Delhi di lakpa tha tolo piri ba BDF IRB MR commando sing lising mga thajalo hayang lising mga thajalo lam hen ba singdo khongkhut long pur thutel turendal lansalo kari ga adu ba thapaki paikhatraga helicopter PO adu tawaina tawri leri ba mayam du di karamba kok no ba 시 미기 룰 시스템 레이버도 하이웨이 람비 셈드나 미 블랙톱 돈 레이버도 시다 시발리싱 아마 탐버간다 그나나 쿠키나 그나나 떠거다게 봐 뭐도디 탐들어가 헬리콥터 비오 아다 비오 하이나 거 politics story 봐 아도 얌 녹닝에 아도데 얌나 아마 가다고 뭐디 농문능들 레이르가 톡로이다 보니 Okay, thank you so much. I'm Chuma Thambire Ozana.